ꯃꯌꯥꯝ ꯁꯤꯡꯖꯨ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯁꯤꯅ ꯊꯕꯤ ꯂꯩꯔꯦꯀꯣ ꯁꯤꯅ ꯑꯣꯝꯂꯦꯠ ꯂꯩꯔꯦ ꯁꯤꯅ ꯄꯟꯗꯥ ꯄꯥꯛꯅꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯏꯟꯁꯥꯡ ꯌꯥꯎꯗꯦꯀꯣ ꯁꯤꯡꯖꯨ ꯈꯛꯇꯪꯅꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯟꯗꯥ ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯎꯔꯝꯃꯦ ꯌꯥꯝꯅ ꯃꯣꯔꯣꯛꯇꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯁꯦ ꯃꯨꯛꯕꯥꯡꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯈꯣꯟꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯌꯥꯝ ꯀꯨꯡꯅ ꯇꯥꯕꯅꯤꯅꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩ ꯑꯍꯥꯟꯕ ꯁꯤꯒ ꯚꯤꯗꯤꯑꯣ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ
ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯔꯦ. ꯆꯠꯈꯪꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯏꯁꯦ. 풀려 잠깐. 안 돼. 먼저는 이 양파 합니다. 아, 조금 달라. 지금 혼자. ꯁꯤꯡꯖꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ, ꯆꯥꯛꯁꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ. ꯂꯣꯏꯔꯒ ꯁ꯭ꯋꯥꯏꯗ ꯑꯩ ꯉꯝꯗ꯭ꯔꯦ, ꯊꯜꯂꯦ. ꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯕꯥꯏ. ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯕꯥꯏ.